Hayengdagi hौना नुमित निनि चुपना बिष्णुपुर डिस्ट्रिक्ट की मोइरांग खुनौदा पांथोकदौरिबा G20 समिट की इवेंट सिंग मपुंग फाना पांथोकपा ngamnanaba ngasi ayuk Chief Minister Nongthombam Biren na chair lauduna mari leinaba official sing BJP Manipur Pradesh की President A Sarda yauna CM Secretariat ta kupna khana nainakre khana nainaba aduda maru oina G20 की इवेंट सिंगदा चौखा थौरांगना मपुंग ओइनबा हिरमदा kupna khana nainakibaga loinana meeting loiraba matung G20 summit pangthoknaba semgat sagatliba Bishnupur district ki Moirang Khunaugi Sangai Ethnic Park da haktengnana chatuna yengsinki yengsin khongchat aduda Manipur Lengaki Yas amadi Works Minister Govindas Konthaujam Education Minister Thaunaujam Basanta Rajya Sabha ki MP Ningthau Laisemba Sana Jauba Moirang SC ki MLA Thongam Santi amasung Thanga SC ki MLA T Robindro su saruk yaki Chief Minister na Sangai Ethnic Park ke semga sagalibasing koina chatuna yengsilaba tungda Sendra Boating Complex da chatuna mafam aduda nauna semgat sagatpa pothasang amasu sangaki Manipur की पंचायत की टीम अमना दिल्ली दा चतुना स्टेट बीजेपी सरकार की मायुक्ता करीगिदमक खोंजंग चंगसिलुबनो करीगिदमक स्टेट असिगी एमपी अनिना लुचिंगलगा स्टेट सरकार दा पुरक्तुना वारी सानद्रिबा करीगिनो हाइना चीफ मिनिस्टर नोंथोंबम बिरेन हंगलकपगा लोइनना दिल्ली दा चतुना सरकार की मायुक्ता अरानबा कंप्लेंट तौबदा मतेंग पीरिबा सरकार की मियोइसिंगी इंटरेस्ट करीनो खंगबा पामे हाइनसो फोंगदोरकले Chief Minister की social media page थागलकपा post अमदा महाकना हाई MGNREGS की फंडिंग पुन्ना फाजिलगा थंबा लेते RBI की system maintain तौनबा 200 थादोकदबा तंखाई थादोकपा state executive balance खरा लेनबा होटनबा नतना थादोकतबा लेते ग्राम पंचायत की election April थादा तौगनी हाइना state cabinet ना वारेप लौदुना लेख्रबनी हाइरे post असिना खंबिगदबा अमना पंचायत election ममांगदा ADC अमदी Municipality singi election tabani adubu ADC ki exercise kara watpa municipality singina court case laibadagi thengthakibani pumnamaki schedule thenglak COVID pandemic tegini asigumbasi khangna Delhi da chatuna sarkar gi mayokta aranba complaint tawbada mateng piriba sarkar gi miyoi singi interest karino khangba pami hairaduna opposition na tawbana makhoi gi mathongni hairi Panba yabadi Manipur State Panchayat Parisad MSPP gi mihut kangbu amana tha asigi amadagi Delhi da chayol ama chupna kem tawduna makhoi gi demand sing pithok pinaba mari leinaba Union Minister amasung State Minister MOS unaduna memorandum sing pisinkhibani mihut sing aduna Manipur gi MP sing unaduna memorandum sing pisiluraba matungda RDNPR gi Union MOS Miss Jyoti Sadvi Niranjan amadi Union RDNPR Minister Sri Giriraj Singh su unaraga memorandum pisinkibasu laikhrabani MSPP ki mihut sing aduna Delhi da leiringaida wakat mifam pangthoktuna Manipur government na panchayat singda MG Narega gi senfam sing pithoktana leire masigi mathakta taruk suba general panchayat ki mikhal su pangthoktana leire Panchayat power sinadre haina yaningdaba phongdokhibaga loinana MSPP na Prime Minister Office ta memorandum pisinkibasu laikhrabani Tourism Department की मीटिंग मखादा Indian Army की Adventure Wing ना support तौदुना Manipur Aero Sports Association मसाना खासिया Ventures का खुचमनदुना Bishnupur District की फुबाला ग्राउंड दा थासी की तरह माथोइदे की चथरकपा North East Aero Sports Hot Air Balloons and Paramotors Festa 2023 ngasi लोइसिनख्रे अथोइबा मिथुंग ओइखिबा Chief Minister Nongthombam Biren हाइखिबदा adventurous ओइबा aero sports asi Manipur ga yamna chanagdaba sports ama oiba maramna aero sports ki permanent oina mafam ama semgatnaba honagani atai sports aju masak naibagum tourist ki attraction piba yaba adventurous oina sports ama oibana permanent oina chingkhong chingya oiba mafam amada semgatnaba honagani Manipur asi picture abasu sports ke lamda amadi Indian Army da officer masing yamna leiba state amani maram aduna army ki makok thongba singa tanaraga makhoidagi kari tawba yaba state share na kari tawba khanaraga chahi khudingi matam chang naina pangthoknaba honagani hairaduna Yas minister na hiramasida yengshinnabasu haiki Thauramadu Manipur Lengaki Youth Affairs and Sports amadi Works Minister Govindas Konthaujam LDA ki Chairman Soiriba Masagi Vice President Moirang Them Asini Kumar Moirang AC ki MLA Thongam Santi Babina Group ki CMD Dr. Davali Thangjam 57 Mountain Division Senapati Brigade ki Commander Brigadier Sankar J Tiwari na chingba maruoiba miyoi kyana saruk yaki I would like to thank the army officials for bringing such type of adventurous sport in the state of Manipur, hot air balloons and the paramotors.
I would like to request one thing. Why we should not have a permanent sport? Why we should not develop it? Our honorable sports minister is here along with me, and the army personnel is here who are taking keen interest, and from the fellows from the Punjab also here. Why we should not in the foothills? फुटहिल में इसको एक जगह बना के अच्छी तरह से परमानेंटली कंटिन्यूसली, जो इधर उधर जाने की जरूरत नहीं है, एक सुटेबल एरिया देके वहीं पे एकदम फर्स्ट क्लास परमानेंट स्ट्रक्चर बना के इसको रेगुलरली एनुअल डे करना है। द आर्मी, वी आर रियली प्राउड ऑफ यू, यू आर गार्डिंग अस, वी आर स्लीपिंग इन द नाइट, वी आर स्लीपिंग doing our jobs during the days because of you. You are sacrificing everything for your motherland, for the nation. We have a great honor to you. Chief Minister Nongthombam Birena ngasi ayuk minister sing amadi official singa punna Moirang Khunaugi Sangai Ethnic Parkta G20 ki sem sariba sing yengsinba chatpagi lambida police na yamlaba drug farm badagi Chief Minister Masasu kumthaduna drug faba yaukre. Chief Minister lakpagi amadi G20 gi ahing nungthil naiduna akanba cheksin thorang lokhatuna leiringai cherakta Bishnupur Commando ki OC Inspector Saktishan ki meeting makada ASI Birendra Aimol na luchingba commando team amana ngasi ayuk pung mapalum taba regular fresking chathabada Jeep Compass registration number MN01AG7875 da yamlaba drug heroin powder soap cases chamaga ama yauram khibani hairi drug konana faraba miyoi adudi Chandel district ki Foyland village tagi ngamkholet Lungdim Chahi Kuntra Apokpa Haukolun Lungdim Amadi Gari Aduda Tonglakpi Ngamkholet ki Loina bi Lingnai Kim Lungdim ni Hiramasi ki matangda Kesama Lokal Pagaloina na drug ka konana faraba Miyoi Singh Bishnupur Police Station da Kusinakre Hairi Hayengdagi hogduna numit nini chupna pangthokadauriba G20 summit ka mari leinana BJP Manipur Pradesh na sinduna Kanglagi Western Gate tagi Samu Makhong Khwairamban Bazaar MG Avenue amadi Polo Ground ki akoibada sit sengkhre sit sengbadada Mahut Minister Yumnam Khemchan BJP Manipur Pradesh ki President A Sarda Singjamai Uripok amasung Sagolban AC ki MLA sing amadi worker amasung volunteer singsu saruk yaki ngasi ki sit sengba aduga mari leinana Mahut Minister Yumnam Khemchan na haikibada lambida morakai leirambada photo namlaga social media da thagatpa migi masingdi yami adubu amot akai sing karamba mafamda langthokadage haibagi wakal chenba migi masingdi yamde hairaduna G20 ki mifam ama lamdam asida pangthoknaba haibirakpa si laibak phabani Chief Minister N Birena G20 summit pangthokani haina commitment thamba asi thagatningai ni Lamdam asibu lunana thamduna mahusagi fazaraba mafamsing asibu G20 yauba lakadauriba delegate singi pukning singsinnaba hotnaminasi hairaduna lambi sorokta phataba potlamsing langthokpiganu amotpa sengdoklingba singasi miyoiba ngaktani makhoisu hangoiba khangi haiki Thauramadu ka mari leinana BJP Manipur Pradesh ki President A Sardana haikibada BJP na laingak hek pairakpadagi India si chawkhatnaba honaduna lakle G20 lamdam asida pangthoknaba honabada Chief Minister Nongthombam Birena laurakliba thaudang asi thagatningai ni Masak naiba miyoi kaya laktuna saruk yagadauriba G20 summit asina lamdam asigi senmitlon hena fagatnaba section kaya da leiriba miyoi singbu mangjin thana changsinba ngamnanaba kanaba kaya piragani haiki Imphal East District ki manung chanba Haingang Kendra gi Luang Sangbam Awang Leikaida nan Manipuri na chalaiba godown amadagi mahairoi loop amadi miyamna lupa lak yang khairom gi oigadaba masing yamlaba tongan ba mayai kaba nisagi potlam sing fagat kre godown aduda masing yamlaba mayai kaba nisagi potlam sing paiduna leire haiba pau fangbadagi mahairoi loop amagi member sing amadi Leikai gi maira paibi amasung club member sing na godown aduda changsinduna thibagi thabak chathabada lupa lak yang khairom gi oigadaba masing yamlaba hidak managi potlam sing adu fagat pa ngamkhibani hairi miyam aduna thomsilakpa aduda godown adugi mapu nan Manipuri adudi mafam adu thadoptuna chenkhre hairi paw asina hai fagatlaba potlam sing adu tata truck amada haptuna miyam khangna mai thanaba hotnaringaida Haingang police ki team ama laktuna ain gi matung ina mayai kaba potlam sing asi seize tawrage aduga ain gi matung ina lokhatfam thokpa thabak sing su lokhatlage haibadagi mayai kaba nisagi potlam sing adu police na seize tawkhre hairi
हिरम असिगी matangda mahairoi lup adugi miyoi amana phongdorakpada anti narcotic campaign chathaduna ngarang tang 15 faubugi manungda Manipur gi tongan ba godown amadi dukan singda paisinduna thamliba hidak managi potlamsing masa na manghan khidaba khanghan basu laikre hairaduna Manipur lengang na changsiliba war on drugs ki khongjang asi mahairoi lup asina mapung phana saugatli hairaduna ain gi wangmada masing yamlaba hidak managi potlamsing paisinduna laingak amasung Manipur miyamda Singnariba godown mapu asi ain gi oiba chapchaba action lokhatlu haiki Rural Engineering Department REDMSRRDA gi makhada PMGSY gi sarukama oina Thoubal District ki Kiam Haibong Lairaki Thoubal Tural mathakta lupa crore 3,15,000 changna saba RCC Bridge amangasi RDNPR amadi Mahut Minister Imnam Khemchana sangaduna miyamda khusinakre Thong Sangaba Duda Wangkem ACG MLA Kaisa Megachandra REDMSRRDA gi Technical Advisor Su Oiriba PWD gi Retired Chief Engineer KH Temba amasung REDMSRRDA gi Chief Engineer Panchi Chingthaimaina Chingba Maroiba Miyoi Kyana Sarukyaki Tauramaduga Mari Lainana Kungang Amaga gi Marakta Afaba Mari Lainaba Haudoklamliba PMGSY scheme asi Senthok Wangna Laitaba Manipur gumba state Amagidamakadi Yamna Kanaba scheme ama oire PMGSY asi Leramdrabadi Kungangi Lambi Sing Sembada Awaba ama oiramgani hairaduna Tielaba matam khara asida kilometer lising amagi mathakta lambi koilas thaba loikre thong kaya marum saduna miyamda khusinaba ngamkhre haiki Government of India gi Ministry of Jal Shakti Central Groundwater Board Northeastern Region Guwahati na sinduna Groundwater Development and Management Practices haiba hiramda Tier 3 training program ama ngasi Kakching gi Anganching Eco Park ta pangthokre Training program hongdokpagi thauram aduda Minor Irrigation Department Manipur gi Chief Engineer H. Brajendro, Central Groundwater Board Northeastern Region Guwahati gi Regional Director Suresh Chandra Kapil, Thambalmari College Oina Manipur gi Principal Professor K.H. Mohanna athoiba mitung oina sarukyaki. Thauram aduda athoiba mitung gi warol piraduna Chief Engineer H. Brajendro na hai Manipurda haukiba tha mari manga asida nong tadabana maram oiraga pat turel pukri na chingbasing ising kangsilaktuna hauzik miyamna thaknaba ising khakta natana pisu pijam taunaba ising fangdabagi awaba mayoknaba haurakliba sida groundwater asina maruoiba ising phangphamama oigadauri bani adubu Manipurda groundwater asi fangnaba honabada technical gi oiba khudongchadaba kharadi mayoknari hairaduna masi technician singna tanaraga solve tawbagi mathau tai haina phongloki